ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯊꯣꯛꯄꯅꯤꯀꯣ. ꯗꯨꯀꯥꯟꯗ ꯅꯠꯇꯦ, ꯌꯨꯝꯗꯅꯤ. ꯁꯨꯝ ꯑꯩꯁꯦ ꯇꯦꯁ ꯇꯧꯕꯅꯤ. ꯌꯥꯝ ꯀꯨꯏꯅ ꯐꯦꯁꯕꯨꯛꯁꯤ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯁꯨꯝ ꯇꯦꯁ ꯇꯧꯕꯅꯤ. ꯁꯥꯎꯟꯁꯦ ꯑꯣꯀꯦ ꯇꯥꯏꯇꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯍꯜꯂꯣ, ꯍꯥꯏ. ꯑꯗꯨꯅ ꯌꯥꯝ ꯋꯥꯅ ꯐꯪꯕ ꯅꯦꯠ. ꯑꯩꯗꯤ ꯖꯤꯑꯣ ꯏꯌꯥꯔ ꯐꯥꯏꯕꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯇꯦꯛꯀꯤꯡ ꯁꯥꯏꯟ ꯇꯧꯔꯒ, ꯍꯥꯏꯗꯤ ꯍꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯟꯗꯔꯇꯦꯛꯀꯤꯡ ꯑꯃꯈꯛ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤꯗ ꯁꯥꯏꯟ ꯇꯧꯔꯒ ꯑꯩꯒꯤ ꯅꯦꯠꯋꯥꯔꯛꯀꯤ ꯑꯦꯀꯥꯎꯟ ꯑꯁꯤꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯏꯌꯥꯔ ꯐꯥꯏꯕꯔꯒꯤ ꯑꯩꯒꯤ ꯏꯁꯥꯃꯛꯀꯤ ꯑꯦꯀꯥꯎꯟꯗꯒꯤ ꯀꯩꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯒꯦꯟꯁꯇ ꯑꯗꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯄ ꯌꯥꯕ ꯄꯣꯁ ꯑꯃꯇ ꯊꯥꯒꯠꯂꯣꯏ. ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯋꯥꯏꯐꯥꯏ ꯊꯥꯗꯣꯛꯑꯣꯏ, ꯑꯇꯣꯞꯄꯗ ꯄꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯟꯗꯔꯇꯦꯛꯀꯤꯡ ꯁꯥꯏꯟꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯥꯏꯔꯛꯄꯅꯤꯅ ꯈꯤꯇꯪ ꯊꯧꯏꯅ ꯈꯔ ꯄꯨꯟꯁꯤꯜꯂ ꯊꯝꯃꯦ. ꯃꯤꯒꯤ ꯅꯤꯡꯇꯝꯕꯗꯤ ꯈꯔ ꯍꯟꯊꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 19ꯅꯤ ꯀꯥꯟꯅ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ. ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯁꯔꯀꯥꯔꯁꯤ ꯁꯧꯒꯠꯄ ꯀꯥꯡꯕꯨ ꯑꯃ, ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯕ, ꯍꯨꯒꯤꯖꯝ ꯇꯧꯔꯤꯗꯨ ꯌꯥꯅꯤꯡꯗꯕ, ꯎꯠꯄ, ꯖꯁꯇꯤꯁ ꯐꯪꯗꯕꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃ, ꯒꯚꯔꯟꯃꯦꯟꯠꯁꯤ ꯇꯨꯈꯤꯗꯣꯔꯦꯅ ꯉꯥꯛꯄ ꯀꯥꯡꯕꯨ ꯑꯃ, ꯑꯗꯨꯒꯤ ꯂꯔꯥꯏ ꯑꯃꯗꯤ ꯃꯤꯇꯩ ꯃꯁꯦꯟꯗ ꯈꯔ ꯑꯩ ꯂꯥꯛꯄ ꯎꯔꯦꯅ ꯈꯜꯂꯦ. ꯅꯍꯥꯟꯗꯒꯤꯗꯤ ꯅꯦꯠ ꯄꯥꯏꯗꯦ, ꯉꯁꯤ ꯈꯛꯇꯅꯤ ꯄꯥꯏꯔꯤꯁꯦ. ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯌꯥꯔꯛꯄꯅꯤ. ꯌꯥꯝ ꯀꯟꯅ ꯂꯥꯎꯅꯔ ꯃꯇꯨꯡꯗꯅꯤ ꯑꯗꯨꯁꯨ. ꯑꯗꯨꯅ ꯏꯆꯝ ꯆꯝꯕ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯇꯧꯅꯁꯤ. ꯑꯩꯒꯤ ꯄꯣꯁꯇꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯉꯥꯡꯕ ꯈꯣꯠꯄ ꯑꯁꯤꯒꯨꯝꯕꯗꯨꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ. ꯃꯔꯝꯗꯤ ꯑꯟꯗꯔꯇꯦꯛꯀꯤꯡ ꯁꯥꯏꯟ ꯇꯧꯊꯣꯛꯈꯤꯕꯅꯤꯅ ꯌꯥꯝ ꯋꯥꯅ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁꯁꯦ ꯑꯃꯨꯛ ꯀꯛꯊꯈ꯭ꯔꯒꯗꯤ ꯌꯥꯝ ꯋꯥꯒꯗꯕ. ꯑꯗꯨꯅ ꯉꯥꯛꯇꯪ ꯑꯩꯒꯤ ꯄꯣꯁꯇ ꯉꯥꯛꯇꯪ ꯆꯪꯉꯛꯑꯣ. ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ ꯂꯩ. ꯃꯁꯤ ꯑꯥꯔꯃꯤ ꯃꯌꯥꯝꯅ ꯀꯧꯁꯤꯜꯂꯒꯁꯨ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯐꯕ ꯂꯩꯉꯥꯛꯅꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ. ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯀꯧꯁꯤꯜꯂꯛꯏꯕ ꯑꯥꯔꯃꯤ ꯃꯌꯥꯝꯗꯨ ꯄ꯭ꯂꯥꯟꯁꯤ ꯂꯦꯞꯍꯟꯅꯕ, ꯑꯗꯨꯒ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯟꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯕ, ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃꯈꯛ ꯄꯤꯁ ꯄꯨꯔꯛꯅꯕꯒꯤ ꯀꯩꯅꯣꯝꯈꯛ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯅ ꯑꯩꯗꯤ ꯑꯥꯄꯤꯜ ꯇꯧꯖꯒꯦ. ꯑꯗꯣ ꯒꯚꯔꯟꯃꯦꯟꯠꯀꯤꯁꯨ ꯒꯚꯔꯟꯃꯦꯟꯠ ꯏꯁ ꯗ ꯄꯤꯄꯜ, ꯕꯥꯏ ꯗ ꯄꯤꯄꯜ ꯑꯦꯟ ꯐꯣꯔ ꯗ ꯄꯤꯄꯜ ꯍꯥꯏꯕꯗꯤ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯤꯕꯁꯤꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯅꯕꯅꯦꯕ. ꯑꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛꯅꯅꯕ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠꯅꯤꯅ ꯃꯈꯥ ꯇꯥꯅ ꯀꯨꯀꯤꯅꯁꯨ ꯃꯩꯇꯩ ꯍꯥꯠꯍꯟꯕꯤꯔꯅꯨ. ꯑꯩꯈꯣꯏ ꯗꯤꯐꯦꯟꯁꯤꯞ ꯄ꯭ꯂꯦ ꯁꯥꯟꯅꯕ ꯌꯥꯝꯅ ꯀꯨꯏꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯇꯦꯡꯗꯣ ꯐꯨꯠꯗꯣꯛꯄꯤꯔꯒ ꯑꯩꯒꯤ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯔꯣꯝꯗ ꯑꯁꯣꯝꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ ꯁꯣꯝ ꯃꯥꯏꯀꯩꯒꯤꯗꯨ ꯀꯃꯥꯟꯗꯣ ꯉꯥꯛꯑꯒ, ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤ ꯉꯥꯛꯑꯒ, ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯒꯁꯨ ꯂꯧ ꯌꯩꯕ ꯉꯥꯛꯑꯒ ꯂꯧ ꯂꯣꯛꯍꯜꯂꯤ ꯍꯥꯏꯕꯒꯤ ꯄꯣꯁ ꯈꯔ ꯎꯖꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯧꯅꯔꯤꯁꯤ ꯋꯥꯔꯧꯅꯔꯝꯃꯣꯏ ꯀꯣ. ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏꯌꯣꯟ ꯈꯔ ꯍꯣꯡꯗꯣꯛꯇ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯍꯣꯡꯗꯣꯛꯏꯁꯤ. ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ.
ꯃꯍꯧꯁꯥꯗꯤ ꯑꯩꯒꯤ ꯄꯣꯁꯇ ꯗꯣꯡ ꯗꯣꯡ ꯈꯔ ꯉꯥꯡꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯃꯤꯡꯁꯤꯗꯤ ꯄꯥꯊꯣꯛꯄꯩ ꯀꯩ ꯀꯣ ꯁꯛꯊꯨꯕꯝ ꯀꯤꯃꯤꯅꯥꯏ ꯚꯦꯔꯤ ꯒꯨꯗ ꯑꯦꯕꯤꯟ ꯇꯥꯃꯣ ꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯁꯦ ꯇꯥꯡ 13 ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯎꯅꯔꯤꯁꯤꯅꯤ ꯇꯥꯡ 13ꯇꯩꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯎꯅꯈꯤꯗ꯭ꯔꯦ ꯇꯥꯡ 13ꯇ ꯑꯩ ꯏꯀꯣꯟ ꯀꯣꯟꯅ ꯂꯥꯏꯚ ꯊꯥꯈꯤꯕ ꯅꯨꯃꯤꯠꯅꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗꯒꯤ ꯑꯩꯈꯣꯏ ꯃꯆꯩ ꯃꯁꯦꯟ ꯃꯔꯩ ꯇꯧꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯟꯗ ꯈꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯇꯥꯕ ꯑꯩꯅ ꯀꯟꯅ ꯉꯥꯡꯗꯕꯩꯅꯤ ꯀꯣ ꯑꯩ ꯑꯃꯨꯛꯇꯪ ꯀꯩ ꯁꯦꯝꯒꯦ ꯍꯜꯂꯣ ꯁꯤꯗꯤ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯁꯥꯎꯟꯁꯦ ꯁꯤꯗ ꯀꯨꯀꯤ ꯃꯤꯅꯥꯏ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯅꯥꯏ ꯅꯪꯒꯤꯗꯣ ꯑꯝꯇ ꯁꯥꯎꯟꯁꯨ ꯑꯝꯇ ꯌꯥꯏ ꯌꯥꯗꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯜꯂꯣ ꯑꯣꯀꯦ ꯇꯥꯏꯗꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯥꯎꯟꯁꯦ ꯑꯩ ꯐꯤꯂꯝ ꯑꯃꯈꯛ ꯌꯦꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯏꯃꯨꯡꯁꯤꯅ ꯀꯟꯅ ꯏꯃꯥ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤꯕꯅꯤꯅ ꯀꯟꯅ ꯉꯥꯡꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯦ ꯐꯨꯝꯕꯝ ꯂꯩ ꯇꯧꯐꯝ ꯈꯪꯗꯦ ꯁꯥꯎꯟꯁꯦ ꯑꯣꯀꯦ ꯇꯥꯗꯦ ꯌꯥꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯁꯤ ꯔꯦꯗꯤꯑꯣ ꯆꯦꯟꯅꯦꯜꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯒꯃꯦꯟꯒꯤ ꯑꯦꯒꯦꯟꯁꯇ ꯉꯥꯡꯕꯗ ꯊꯤꯡꯖꯤꯟꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯃꯥꯜꯂꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯅ ꯑꯟꯗꯔꯇꯦꯀꯤꯡ ꯁꯥꯏꯟ ꯇꯧꯅꯔꯒ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯅ ꯆꯦ ꯊꯥꯗꯅ ꯊꯥꯔꯤꯕ ꯆꯦꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯊꯧꯕꯥꯜꯗ ꯄꯤꯁꯜꯂꯛꯑꯦ ꯊꯧꯕꯥꯜꯗ ꯍꯦꯠ ꯑꯣꯐꯤꯁꯇ ꯃꯅꯤꯄꯨꯔꯒꯤꯗ ꯃꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯃꯨꯛ ꯊꯥꯔꯦ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯃꯨꯝꯕꯥꯏ ꯊꯥꯔ ꯃꯇꯨꯡꯗ ꯃꯨꯝꯕꯥꯏꯗꯒꯤ ꯁꯤꯒꯤꯁꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯇꯧꯔꯛꯏꯅꯦꯕꯀꯣ ꯑꯩ ꯁꯣꯝꯗ ꯎꯠꯆꯒꯦ ꯑꯩ ꯇꯤꯚꯤꯅꯤ ꯁꯤ ꯅꯦꯠꯁꯨ ꯐꯪꯉꯤ ꯇꯤꯚꯤ ꯆꯦꯟꯅꯦꯜꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯀꯣ This person is now time out. Time out and I cannot comment for 15 minutes. ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯔꯤꯈꯩꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯒꯦꯟꯁꯇꯗꯤ ꯏꯕꯤꯔꯛꯀꯅꯨꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯒꯗꯒꯦ ꯀꯃꯥꯏꯅ ꯑꯩ ꯒꯚꯔꯟꯃꯦꯟꯠꯁꯨ ꯍꯥꯏꯖꯔꯤꯀꯣ ꯒꯚꯔꯟꯃꯦꯟꯠꯁꯨ ꯑꯩ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯖꯔꯤ ꯑꯗꯒꯤ ꯂꯥꯏꯐꯁꯤ ꯊꯦꯡꯅꯕꯤꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠ ꯃꯥꯏꯀꯩꯗꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁ꯭ꯇꯦꯠꯀꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯄꯨꯂꯤꯁ ꯑꯁꯨꯛ ꯌꯥꯝ ꯂꯩꯕ ꯃꯅꯤꯄꯨꯔꯗ 50,000 to 1 lakh ꯀꯃꯥꯏꯅ ꯂꯩꯔꯝꯃꯅꯤ ꯈꯜꯂꯦ ꯑꯥꯔꯃꯤꯒꯤ ꯑꯅꯧꯕ ꯗꯤꯄ꯭ꯂꯣꯏ ꯑꯅꯧꯕ ꯊꯥꯖꯤꯜꯂꯛꯄꯒ ꯍꯥꯟꯅꯩꯗꯨꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯑꯦꯟ ꯄꯕ꯭ꯂꯤꯛ ꯂꯥꯏꯐꯁꯤ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯍꯟꯕ ꯉꯝꯃꯅꯤꯗꯤ ꯑꯩ ꯊꯥꯖꯩ ꯍꯣꯏ ꯉꯥꯛꯄꯤꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯣꯡ ꯌꯥꯗꯁꯨ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯍꯜꯂꯅꯨ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯕꯗꯣ ꯏꯟꯀꯃꯤꯡꯈꯩꯗꯤ ꯌꯥꯕ ꯑꯥꯎꯠ ꯒꯣꯌꯤꯡ ꯌꯥꯗꯕ ꯑꯥꯎꯠ ꯒꯣꯌꯤꯡ ꯁꯥꯔꯚꯤꯁ ꯌꯥꯗꯕ ꯍꯥꯏꯗꯣ ꯃꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯨ ꯑꯩꯒꯤꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯒꯦꯟꯁꯇ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯗꯤ ꯕꯤ ꯖꯦ ꯄꯤꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯑꯩ ꯑꯅꯤꯃꯛ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯕꯤꯀꯣꯁ ꯑꯥꯏ ꯑꯦꯝ ꯑꯦ ꯖꯔꯅꯦꯂꯤꯁ ꯑꯩꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯕꯣꯗꯤ ꯑꯣꯏꯕꯅꯤꯅ ꯅꯥꯏꯗꯔ ꯑꯩꯈꯣꯏꯒꯤ neither supporting to BJP nor supporting to Congress. ꯁꯤꯃꯥꯏ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯗꯨꯝ ꯍꯔꯥꯎꯔꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯅꯤꯃꯛ ꯑꯩ ꯀꯩꯒꯤꯅꯣꯕꯨ
ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗꯁꯨ ꯊꯣꯛꯄ ꯌꯥꯕ ꯑꯗꯒꯤ ꯁꯤ ꯍꯧꯖꯤꯛ ꯆꯠꯅꯍꯜꯂꯝꯃꯤꯕ ꯁꯨꯗꯨꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗꯅꯦ ꯄꯦꯟꯗꯕ ꯈꯔꯗꯤ ꯂꯩꯔꯦ ꯃꯈꯣꯏꯅ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯆꯠꯅꯍꯜꯂꯝꯗꯕꯅ ꯑꯗꯒꯤ ꯃꯣꯏꯁꯨ ꯃꯤꯇꯣꯞ ꯃꯇꯝꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗꯁꯨ ꯌꯥꯝ ꯆꯪꯁꯤꯜꯂꯛꯈꯤ ꯃꯁꯤ ꯑꯩ ꯕꯤ ꯖꯦ ꯄꯤꯒꯤ ꯁꯞꯄꯣꯔꯠ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯔꯦꯀꯣꯔꯠ ꯈꯔ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗꯁꯨ ꯌꯥꯝ ꯆꯪꯁꯤꯜꯂꯛꯑꯝꯃꯦꯕ ꯌꯥꯝ ꯆꯪꯉꯛꯈꯤ ꯑꯗꯨꯅ ꯕꯤ ꯖꯦ ꯄꯤ ꯃꯇꯝꯗꯅ ꯍꯦꯟꯅ ꯆꯪꯉꯛꯄꯗꯤ ꯃꯥꯜꯂꯤ anyway ꯑꯗꯨꯅ ꯁꯣꯏꯔꯛꯏꯁꯤ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯑꯩ ꯁꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯁꯨꯁꯦ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯆꯠꯅꯍꯜꯂꯝꯕ ꯀꯣ ꯑꯗꯨꯒ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟ ꯍꯥꯎꯀꯤꯞꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯃꯣꯏꯒꯤ ꯂꯔꯥꯏꯗ ꯃꯣꯏꯒꯤ ꯂꯣꯕꯤ ꯃꯣꯏꯒꯤ ꯂꯧꯗ ꯂꯣꯏ ꯊꯨꯈꯤꯕ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗ ꯑꯩ ꯈꯤꯇꯪ ꯁꯣꯏꯗꯦ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯈꯔꯗꯤ ꯁꯣꯏꯔꯝꯃꯦꯅ ꯂꯧꯔꯦ ꯃꯣꯏꯅ ꯀꯨꯀꯤꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕꯗꯣ ꯑꯣꯡꯂꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯊꯟꯇ ꯂꯩꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯗꯤꯁꯇ꯭ꯔꯤꯛ 3 ꯁꯨꯖꯟꯈ꯭ꯔꯦ ꯀꯣ ꯑꯩ ꯑꯃꯨꯛꯀ ꯄꯟꯒꯦ ꯀꯥꯡꯄꯣꯛꯄꯤ ꯂꯩꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯔꯦ ꯐꯣꯔꯖꯣ ꯂꯩꯔꯦ ꯑꯗꯨꯒ ꯇꯦꯡꯅꯧꯄꯜ ꯂꯩꯔꯦ ꯀꯨꯀꯤꯁꯤꯡꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔ ꯇꯥꯕ ꯑꯗꯨꯅ ꯃꯣꯏ 3 ꯁꯨꯖꯟꯈꯤꯕꯁꯤꯅ ꯃꯣꯏ ꯃꯄꯥꯡꯒꯜ ꯌꯥꯝ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯅꯁꯨ ꯕꯤ ꯖꯦ ꯄꯤ ꯃꯇꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯕꯤ ꯖꯦ ꯄꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯕꯤ ꯖꯦ ꯄꯤꯒꯤ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯟꯊꯕꯤꯔꯒ ꯕꯤ ꯖꯦ ꯄꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗ ꯁꯣꯏꯔꯝꯃꯦ ꯍꯥꯏꯔꯒꯁꯨ ꯕꯤ ꯖꯦ ꯄꯤ ꯃꯇꯝꯁꯤꯗ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯑꯃꯨꯛꯇꯪ ꯆꯨꯝꯊꯣꯛꯑꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯉꯥꯡꯕ ꯌꯥꯕ ꯌꯥꯗꯕ ꯌꯥꯝꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯖꯁꯇꯤꯁꯇꯨ ꯐꯪꯍꯜꯂꯒ ꯑꯗꯨꯗꯤ ꯃꯣꯏꯁꯤ ꯀꯗꯥꯏꯐꯥꯎꯗ ꯑꯩꯈꯣꯏ ꯐꯣꯔꯦꯅꯔ ꯏꯁꯨ ꯀꯌꯥꯝ ꯂꯩꯔꯤꯅꯣ ꯑꯗꯨꯒ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯂꯩꯔꯦ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁꯁꯨ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗꯅꯦꯕ ꯑꯥꯔꯇꯤꯀꯜ 355 ꯍꯦꯛ ꯊꯝꯅꯔꯤꯁꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯩ ꯍꯥꯏꯁꯨ ꯑꯩ ꯍꯥꯏ ꯉꯝꯗꯦ ꯆꯠꯅꯗꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯝ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ ꯈꯪꯉꯛꯀꯅꯤ ꯑꯗꯨꯝ ꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯑꯩ ꯂꯩꯉꯥꯛꯅ ꯈꯔ ꯏꯁꯄꯤꯁꯦꯜ ꯀꯟꯁꯔꯟ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯜꯁꯦ ꯀꯩꯅꯣꯝꯃ ꯕꯣꯜꯁꯦ ꯊꯣꯝꯅꯔꯦ ꯍꯧꯖꯤꯛꯇꯤ ꯕꯤ ꯖꯦ ꯄꯤꯅꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯇꯥꯏꯅꯔꯦ ꯀꯣꯡꯒ꯭ꯔꯦꯁꯅꯁꯨ ꯕꯤ ꯖꯦ ꯄꯤ ꯇꯥꯏꯅꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯅꯤꯁꯦ ꯆꯨꯡꯁꯤꯟꯅꯔꯒ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯂꯣꯝꯗ ꯑꯥꯔꯃꯤ ꯄꯨꯡꯊꯥ ꯊꯥꯖꯤꯜꯂꯒꯁꯨ ꯊꯣꯏꯅ ꯀꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗ꯭ꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯀꯣ ꯑꯗꯨꯅ ꯂꯣꯅꯕꯨ ꯌꯥꯗ꯭ꯔꯗꯤ ꯀꯨꯀꯤ ꯈꯪꯗꯦ ꯃꯩꯇꯩ ꯈꯪꯗꯦ ꯑꯗꯨꯝ ꯐꯥꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯅ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯑꯒꯗꯤ ꯍꯥꯏꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯅꯨꯄꯤ ꯑꯉꯥꯡꯁꯤꯗꯤ ꯈꯨꯠ ꯊꯥꯅꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯖꯤꯔꯤꯕꯥꯝꯗ ꯐꯖꯅ ꯊꯥꯈ꯭ꯔꯦ ꯀꯣ ꯐꯖꯅ ꯊꯥꯈ꯭ꯔꯦ ꯑꯉꯥꯡ ꯐꯥꯔꯦ ꯀꯤꯠꯅꯦꯞ ꯇꯧꯔꯦ ꯃꯥꯒꯤ ꯆꯥꯏꯜ ꯌꯥꯔꯗ ꯃꯥꯡꯍꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯌꯨꯅꯤꯁꯦꯐ ꯌꯧꯅꯔꯛꯀꯗꯕ ꯀꯦꯁ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯍꯧꯖꯤꯛ ꯂꯣꯏ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯑꯉꯥꯡ ꯃꯆꯥ ꯍꯥꯠꯄꯒꯤ ꯑꯉꯥꯡ ꯃꯆꯥ ꯐꯥꯕꯒꯤ ꯄꯣꯠꯇꯨ ꯊꯥ 2-3 ꯑꯉꯥꯡ ꯌꯥꯎꯏ ꯊꯥ 7-8 ꯑꯉꯥꯡ ꯌꯥꯎꯏ ꯌꯥꯝ ꯉꯥꯛꯇꯅꯤ ꯁꯤꯒꯨꯝꯕ ꯄꯣꯠ ꯂꯥꯛꯄꯅꯤꯅ ꯕꯤ ꯖꯦ ꯄꯤ ꯒꯚꯔꯟꯃꯦꯟꯅꯁꯨ ꯃꯁꯤꯗ ꯈꯤꯇꯪ ꯂꯨꯝꯅ ꯂꯧꯔꯒ ꯃꯁꯤ ꯑꯩ ꯒꯚꯔꯟꯃꯦꯟꯒꯤ ꯑꯒꯦꯟꯁ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯑꯩꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀ꯭ꯔꯤꯇꯤꯖꯝ ꯑꯃꯈꯛꯁꯨ ꯄꯤꯖꯕꯅꯤ ꯑꯗꯨꯅ ꯕꯤ ꯖꯦ ꯄꯤ ꯃꯇꯝꯗ ꯁꯨ ꯆꯠꯅꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯂꯣꯖꯤꯀꯦꯜ ꯆꯨꯝꯃꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯁꯨꯁꯤ ꯆꯠꯅꯍꯜꯂꯝꯃꯦꯀꯣ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯗꯦ ꯍꯥꯏ ꯃꯣꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯥꯏꯕꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯤꯡꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏ ꯂꯨꯞ ꯀꯌꯥꯅꯣ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯦꯅꯣꯁꯤꯅ ꯀꯅꯥꯅꯣ ꯁꯣꯝꯒꯤ ꯃꯄꯥꯟꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯂꯩꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯐꯣꯔꯦꯅꯔ ꯑꯦꯛ ꯄꯥꯟꯁꯤꯜꯂꯒ ꯐꯥꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯇꯦꯔरिꯁꯀꯤ ꯃꯣꯏ ꯇꯦꯔरिꯁꯅ ꯂꯧꯈꯠꯄꯤꯒꯦꯔꯥ ꯍꯟꯗꯛ
ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤꯗꯨ ꯃꯣꯏ ꯇꯦꯔꯣꯔꯤꯁꯁꯤꯡ ꯍꯥꯠꯄꯗꯨ 11 ꯃꯅꯨꯡꯗ 10ꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯧꯋꯦ ꯃꯁꯤꯡꯁꯤ ꯁꯕꯖꯦꯛ ꯇꯨ ꯀꯟꯐꯔꯃꯦꯁꯟ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ 10ꯅꯦꯁꯨ ꯍꯥꯏ 11ꯅꯦꯁꯨ ꯍꯥꯏ ꯑꯗꯨ ꯃꯣꯏꯅ ꯄꯣꯛꯄꯗꯨ ꯗꯦꯠ ꯕꯣꯗꯤꯗꯤ 10ꯅꯤ ꯑꯗꯨ 10ꯃꯛ ꯂꯣꯏꯅꯃꯛ ꯃꯦꯟꯃꯥꯔꯀꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯝꯃꯤ DNA ꯇꯦꯁꯇꯩ ꯈꯪꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯒꯚꯔꯟꯃꯦꯟꯅ ꯍꯧꯖꯤꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯤꯗꯐꯨꯜ ꯑꯗꯩ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯦꯛꯁꯟꯁꯦ ꯂꯧꯈꯠꯄ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯍꯧꯕꯅ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯍꯟꯅꯤꯡꯗꯦ ꯏꯟꯇꯔꯅꯦꯠ ꯐꯪꯗꯕ ꯍꯥꯏꯁꯤꯁꯨ ꯄꯕ꯭ꯂꯤꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯦꯠꯁꯤꯅ ꯄꯩꯁꯥ ꯇꯥꯟꯖꯕ ꯃꯌꯥꯝ ꯂꯩ ꯏꯟꯇꯔꯅꯦꯠꯇ ꯕꯦꯁ ꯇꯧꯕ ꯁ꯭ꯃꯣꯜ ꯇꯥꯏꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯍꯤꯡꯉꯦꯀꯣ ꯑꯁꯤꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯦ ꯅꯍꯥꯟ ꯗꯦꯠ 16ꯗꯒꯤꯅꯦ 10 ꯗꯦꯖꯃꯨꯛ ꯁꯨꯗꯣꯔꯦꯀꯣ ꯑꯗꯨ ꯏꯟꯇꯔꯅꯦꯠꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯤꯡꯃꯜꯂꯤ ꯏꯟꯇꯔꯅꯦꯠꯁꯤꯁꯨ ꯈꯤꯇꯪ ꯊꯨꯕ ꯃꯇꯝ ꯊꯥꯗꯣꯛꯄꯤꯔꯒ ꯑꯗꯣ ꯏꯟꯇꯔꯅꯦꯠ ꯊꯥꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯅ ꯄꯕ꯭ꯂꯤꯛꯇ ꯍꯥꯏꯖꯒꯗꯕꯗꯤ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯑꯗꯩ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯃꯁꯤ ꯇꯧꯕꯤꯒꯅꯨ